ꯀꯔꯤꯒ ꯍꯥꯏꯕꯗ ꯆꯤꯟ ꯊꯤꯗꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯇꯨꯝꯃꯝꯗꯥꯏꯗꯅꯦ ꯋꯥꯅꯤꯁꯥ ꯚꯤꯗꯤꯑꯣ ꯃꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦ ꯁꯤꯁꯦ ꯌꯦꯔꯨꯝꯁꯦ 30-30ꯗꯤ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯥ ꯊꯣꯡꯕ ꯍꯩꯕꯅꯤꯅ ꯁꯤ ꯂꯣꯏ ꯀꯥꯏꯔꯦꯕꯀꯣ ꯑꯗꯣ 13 ꯐꯥꯎꯗꯤ ꯀꯥꯏꯗꯦ ꯀꯥꯏꯕ ꯑꯅꯤ ꯀꯥꯏꯒ ꯃꯥꯜꯂꯦ 3ꯃꯨꯛꯇꯤ ꯀꯥꯏ ꯃꯥꯜꯂꯦ ꯀꯥꯏꯔ ꯀꯥꯟꯗꯅ ꯑꯩꯅ ꯊꯣꯡꯕꯇ ꯍꯥꯏꯍꯟꯅꯤꯡꯉꯝꯃꯅꯤꯅꯦ ꯅꯪ ꯊꯣꯡꯗꯦ ꯍꯥꯏꯕꯅꯦ ꯑꯗꯨꯏꯁꯦ ꯃꯊꯪ ꯅꯪ ꯊꯣꯡꯉꯒꯅꯤ ꯌꯦꯡꯉ ꯂꯩꯌꯣ ꯃꯤꯅ ꯊꯣꯡꯀꯥꯟꯗ ꯌꯦꯔꯨꯝ ꯈꯣꯛꯄ ꯌꯥꯎꯔꯤꯁꯦ ꯃꯍꯤ ꯂꯣꯏ ꯇꯥꯔꯦ ꯁꯣꯝꯗ ꯍꯧꯔꯁꯤꯔꯥ ꯊꯥꯒꯠꯄꯩ ꯅꯠꯇꯦꯕꯟꯁꯦ ꯌꯥꯕ ꯍꯧꯔꯁꯤꯔꯥ ꯍꯣꯏ ꯑꯗꯣ ꯃꯊꯪ ꯆꯦꯂꯦꯟꯖꯁꯨ ꯀꯩ ꯇꯧꯁꯤꯒꯦ ꯀꯩ ꯇꯧꯕ ꯌꯥꯏꯗꯣ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯧꯔꯕ ꯅꯪ ꯈꯔ ꯍꯥꯟꯅ ꯆꯥꯛꯁꯦ ꯅꯪ ꯌꯥꯝꯃꯤꯕꯣ ꯑꯩꯅ ꯌꯥꯝꯃꯤꯕ ꯑꯩꯅꯅꯤ ꯌꯥꯝꯃꯤꯁꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯍꯥꯞꯄꯅꯦ ꯆꯥꯛ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯦꯂꯦꯟꯖ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯞꯄꯦ ꯍꯥꯏꯁꯦ ꯌꯥꯝꯃꯦꯕ ꯆꯥꯛꯁꯦ ꯂꯤꯛꯄꯣꯏꯗꯤ ꯊꯨ ꯌꯥꯕ ꯍꯧꯔꯦꯀꯣ ꯔꯦꯗꯤ 1 2 3 ꯁ꯭ꯇꯥꯔꯠ ꯃꯍꯤꯁꯨ ꯁꯨꯝ ꯇꯥꯈ꯭ꯔꯦ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯗ ꯍꯌꯦꯡꯒꯤꯗꯤ ꯇꯦꯕꯜꯁꯦ ꯊꯥꯡꯒꯠꯂꯔꯣꯏꯁꯦ ꯑꯩꯅ ꯃꯍꯤ ꯑꯝꯇ ꯂꯦꯝꯍꯟꯅꯗꯕꯤꯅꯤꯀꯣ ꯃꯍꯤ ꯑꯝꯇ ꯂꯦꯝꯍꯟꯅꯗꯕꯤꯅꯤ ꯃꯩꯁꯤ ꯇꯥꯔꯤ ꯃꯥꯜꯂꯤ ꯊꯛꯎ ꯍꯥꯏꯔ ꯃꯍꯤꯁꯦ
ꯌꯥꯗꯦ Yare. Nãy punishment tàu suna tàu hậu cái gì cái đầu hả? Ngày để bắt punishment tàu gì à? Mà nãy punishment tàu nghe tàu gì? Sau đó cái nó tàu gì à rồi? Hay thì tàu nghe tàu cái gì quỷ cái này? ใครโดนท่าน Khăn lỗ ấy khăn đâu ai? Khăn liền ai cũng được sang cái này không anh? ต้องใครเลยมาทั้งวิดีโอจะต้องใครเลย Xin anh muốn tôi giải cái số ta. ไอ้ลูกทุ่งนี่นั่งข้างอย่างแต่ลับจอยวิดีโอจะดูเฉยๆดูใครเลย Call tàu cái tàu là cái nào? Không ai. Nó pi anh mà call mai cái punishment giải tàu là cái. Xí 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 anh xí nào thằng thằng mà xí thằng giải thằng. ลองโทรก็สิ Mai cái punishment giải có hai cái vậy. Sáng tàu này ta. Nama nabi ani amaga nama nabi amaga sang ani ba. Nama nabi ani je. Aja call tàu raga. Ai kia ni nupa am pa me. Nupa ma piu ก hai ระดาษ la. ถ่ายรูปกันด้วยนะ Hai tayo. กระดาษถ่ายรูปกัน At ka na noi nama nabi ani din na. Moi na khang nupa ma. Hai ta. Adu nupa da na pa me hai do. Adum ta hai biu hai do. เอชดูดีน้องช่วยจะ Adu hai biu hai ni. Nupi ni da hai ni ko. Adu ga nang na je hai bu nupa da ma sa ma to sum call tàu hai ka to. Bai ai kia ni nang khai doctor ba ni. Ai nang pa me hai ka to. Kai nang phone ga. อันนี้มันถ่ายรูปถ่ายได้ Adu di khang de na sum video ga ni hai du je. Ma ha ko nang ni ma. ถ่ายได้เลย Follow cái lên. เอ๊ะนี่ให้ตัว Hai hôm tối. Anh nàng cái nupi coi từ dưới kia bên này rồi, có lẽ nupi coi từ. อันนี้คือให้ได้ครับอันนี้มาชมตัวนี้พี่อมจะตัวกี่ตัว Bên mà. อามากัน Thái quá. เดี๋ยวแหละ นั่งน่ะทันไหมป่ะ ได้ ไอ้ว่ามา ฮัลโหล ก็มาให้ดูดิข้างเดียวก็มาให้ดูดิข้างเดียวดูด ไม่ใช่แต่หรอ ำมีสิ่งที่หายากแต่บอกว่าแบบนี้นั่งสกินช็อตเราโยนกันนี่ดู ให้รู้โอเคดูดิก็น่าได้ช่วยเราอีกคนนึงเนี่ย ให้เราละ ให้ ค่อยการสกีบิดานเดินข้างแบบ กัง Không phải. เก็บปะ บิดานเดินข้างแบบ กังนี่ อันที่โดนนั่งแต่ให้วิวให้ต้อง Khá hâu này bà bà. Tắt mặt đi hai bà. ฉันเจ้าจะให้กี่ Không hay. หรือว่า อันที่นั่งแต่ให้วิวให้ต้อง Nó con nó xuân dần cho lại bà, nó xuân nó thâu con hai bà. Xin nó xuân dần hâu này hai bà. ข้างเดียวบิดานเดิน ไม่ได้เลยไม่เดี๋ยวเลย อันที่โดนนั่งแต่ให้วิวว่าไอ้หางไอ้นี่พี่กุ้ยดีตัวน่าต้องข้างมันสิได้ตัว นั่นน่ะ เฮ้ยอะก็ยังเนี่ยช่วงจักรจะหางเงี้ยนั่นลูกค้าขังบุกตัวเอง น้ำที่ไก่มันกี่นิดเอง Ai kia này không? ขังไว้อะไรดูไอ้มุสิงมันให้กว่าอะไร อายุกี่ เฮ้ยนั่นอะดูยาน้ำนั่นขัดตัวไว้อะไร อาจารย์ทำเหมือนกันทำว่าไอ้เรานั่นนิ่งเลย ใครทำไม่ได้เลยฮักกี้ไว้ให้ใช่ไอ้ที่มันเนี่ยกลัวสวยมันนอนได้ให้ไปไว้ เฮ้ยไอ้อาจารย์ทำแบบนี้ Anh hai để ông công nào đây không? ให้เนี่ยให้ให้ให้หรอ ให้แก นั่งกลัวจะกดกระดิ่งตัวมันกว่า ทีนี้ไอ้กู นั่งแบบยาน้ำก็ดู Thầm hai. ยาน้ำก็ดูนั่งแบบดูให้ ไอ้กูเลยกดตัวไม่ได้หรอ ให้ทำมาแกก็อีกให้เป็นได้ Xin tao cái video này. Xin tao cái. ต่อต่อนั่งมีเรื่องอะไรต้องกันหรอ Xin tao cái. สิเท่านี้ไงต่อกันดู Xin chân rất là hay hả bà? Tao phải hả bà? Không nào.
ꯐꯣꯟꯁꯤꯗ ꯍꯥꯏꯌꯣ ꯍꯧꯅ Your call has been forwarded to. ꯌꯥꯔꯦ ꯑꯃ ꯈꯜꯂꯣ ꯍꯥꯏ ꯂꯩꯇꯦ ꯂꯣꯏꯔꯦ ꯑꯗꯣ ꯅꯃꯥꯟꯅꯕꯗꯨꯅ ꯇꯧꯔꯁꯦ ꯅꯃꯥꯟꯅꯕ ꯑꯃ ꯇꯧꯔꯦꯅ ꯅꯃꯥꯟꯅꯕ ꯑꯃꯗ ꯄꯥꯝꯃꯦ ꯍꯥꯏꯒꯗꯕ ꯕꯣꯔꯤꯁꯤ ꯇꯧꯔꯒꯦꯀꯣ ꯑꯁ ꯕꯣꯔꯤꯗ ꯅꯪ ꯇꯧꯔ ꯀꯩ ꯑꯗꯨꯛ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯅꯤ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯃꯊꯪꯒꯤꯗ ꯇꯧꯔꯁꯦ ꯇꯥꯕꯨꯔꯤ ꯉꯁꯤ ꯌꯥꯝ ꯃꯣꯏꯔꯥꯡꯗ ꯃꯤ ꯃꯌꯥꯝ ꯄꯨꯟꯕꯅꯦ ꯇꯧꯕꯅꯦ ꯁꯨꯀꯨꯅꯤ ꯇꯧꯔꯁꯦ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯦ ꯀꯩꯅꯣ ꯁꯨꯀꯟꯅꯤꯗ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯖꯣꯏꯆꯥꯟꯗ ꯄꯥꯝꯃꯦ ꯍꯥꯏꯒꯗꯕ ꯑꯦ ꯖꯣꯏꯆꯥꯟꯗꯣ ꯀꯕꯛ ꯀꯕꯛ ꯀꯣꯏꯅꯁꯦ हायदaba अरे हेलो आप ये क्या कर रहे हो माय बार डायरेक्ट इस सुन नंबर पर फोन क्यों कर रहे हो एक बार बोल दिया ना कि ये ꯍꯜꯂꯣ ꯀꯩꯒꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ खरा हो हायबा ꯅꯪ ꯅꯊꯟ ꯂꯩꯕ꯭ꯔꯥ ꯀꯅꯥ ꯂꯩꯒꯦ ꯏꯊꯟꯗ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯠꯇꯦ ꯀꯅꯥꯏ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯀꯩꯅꯣꯅꯦ ꯖꯣꯏꯁꯥꯟꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩꯗꯧꯔꯤꯅꯣ ꯖꯣꯏꯁꯥꯟ ngасaiga chap manna haibaba ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯖꯣꯏꯁꯥꯟꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯦ ꯀꯅꯥ ꯀꯩꯗꯧꯔꯤꯅꯣ ꯈꯠꯅꯩꯔꯣ ꯀꯩꯅꯣ ꯑꯩ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯀꯣꯏꯔꯛꯇ꯭ꯔꯤꯗꯣ ꯑꯗꯨ ꯑꯩꯅ ꯈꯔ ꯈꯟꯖꯕ ꯂꯩꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏ ꯈꯟꯖ ꯀꯩꯅꯣ ꯅꯪꯅ ꯍꯥꯏ ꯀꯩ ꯖꯣꯏꯁꯥꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯗꯣꯏꯅꯣ ꯅꯪ ꯈꯔ ꯈꯪꯉꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏ ꯒ꯭ꯔꯨꯞꯇ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯒ꯭ꯔꯨꯞꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯤ ꯇꯣꯉꯥꯟꯕꯅꯦ ꯀꯅꯥꯝꯇ ꯍꯥꯏꯗ꯭ꯔꯤ ꯅꯪ ꯀ꯭ꯂꯣꯁ ꯑꯣꯏꯔꯅ ꯅꯉꯣꯟꯗ ꯁꯨꯝ ꯍꯥꯏꯗꯣꯛꯄꯩ ꯋꯥꯅꯤ ꯀꯩ ꯄꯣꯠꯅꯣ ꯍꯥꯏꯔꯤꯅ ꯍꯥꯏ hairo joichand oi paame hai ꯑꯩ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯦꯅ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯑꯗꯣ ꯖꯣꯏꯆꯥꯟꯗꯣ ꯑꯣꯏꯅ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯩꯅꯣ ꯖꯣꯏꯁꯥꯟꯗ ꯑꯣꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯁꯨꯀꯅꯤ ꯈꯪꯖꯤꯟꯅꯗꯨ ꯁꯥꯅꯨ ꯌꯥꯔꯦ ꯑꯗꯨꯝ ꯈꯪꯉꯣ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯕ ꯍꯥꯏꯔꯣ ꯁꯦꯡꯅ ꯀꯔꯝꯕ ꯅꯨꯄꯤꯒꯤꯅꯣ ꯖꯣꯏꯁꯥꯟ ꯍꯥꯏꯕꯤꯌꯨ ꯍꯥꯏꯁꯦ aina paame haiba ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯌꯣ ꯍꯥꯏꯕ ꯖꯣꯏꯆꯥꯟꯗꯣ ꯇꯨꯝꯃꯝꯗꯥꯏꯗꯅꯦ ꯑꯩꯈꯣꯏ ꯅꯤꯁꯥ thagi nate ꯇꯨꯝꯃꯝꯗꯥꯏꯗ ꯏꯁꯥ ꯈꯥꯏꯔꯒ ꯅꯤꯁꯥ ꯈꯥꯏꯕ ꯅꯠꯇꯦ ꯑꯩꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯋꯥꯔꯤꯒ ꯃꯥꯜꯂꯦ ꯑꯗꯨ ꯀꯩꯗꯧꯔ ꯈꯠꯅꯩꯔ ꯀꯩꯗꯧꯔꯤꯅꯣ ꯈꯜꯂꯤ ꯑꯗꯨ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯐꯥꯒꯤꯔꯣꯟ ꯊꯣꯛ ꯂꯩꯔꯦ ꯆꯩꯅꯤꯔꯛꯀꯅꯨꯀꯣ ꯆꯩꯅꯤꯔꯛꯀꯅꯨ ꯌꯥꯝ ꯁꯤꯔꯤꯌꯁꯇꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ kaunara hai nang ꯅꯁꯜꯂꯒꯅꯦꯀꯣ ꯇꯨꯝ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯣ ꯆꯠꯂꯣ ꯍꯥꯏꯖꯧ ꯆꯠꯂꯣ ꯅꯁꯥ ꯍꯥꯏꯖꯧ ꯆꯠꯂꯣ kaunara hai masige ꯅꯪ ꯑꯩꯅ ꯌꯥꯝ ꯈꯔꯅ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯗꯤ ꯀꯧꯅꯔꯣꯏꯅ ꯅꯁꯥꯁꯨ ꯍꯥꯏꯅꯖꯧ ꯑꯩ ꯌꯥꯎꯔꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂ ꯅꯉꯣꯟꯗ ꯇꯧꯕꯩ ꯋꯥꯅꯤ ꯅꯁꯥꯁꯨ ꯍꯥꯏꯅꯖꯧ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦ ꯇꯧ ꯅꯁꯥꯁꯨ ꯍꯥꯏꯅꯖꯧ ada nungaragadi punishment je kitang sathibudi watlebako ꯁꯤ ꯁꯥꯊꯤꯗ꯭ꯔꯤꯔꯥ sidagena sathibugumba tawhalake mathangda photo ga se antran thagaꯠꯄꯤꯒꯨꯝꯕ tawhalake ꯑꯩ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯌꯥꯎꯔꯛꯑꯔꯣꯏ ada nungaibiri like share subscribe comment taw ko hai bye bye